लेबा असिगी अमदि स्टेट असिगी अतै मफमसिंगदा पांथोकनाबगुम थौबाल जिल्लादसु सिक्युरिटी की अकनबा सेक्शन थौरांगा लोइनना डिस्ट्रिक्ट एडमिनिस्ट्रेशन थौबालना सिंदुना ngarang khangabokki basu groundda leba asigi humra marisuba ganatantra divas palan pangthokki palan thorum aduda jila asigi deputy commissioner anthem subasna jati asigi machu ohumgi phirat jati gi sege loinana atiyana pahinki Tungda Thoubal District Police की SDPO Thoubal Wairpon Bocha MPS na Parade Commando oina luchingba ningthi jarba Thoubal District Police Commando Traffic Police IRB Home Guard School singi mahiroi amadi cultural trip singi apunba mass pass contingent kuntragi salami Deputy Commissioner na okhi Number 1 पेट्रोल आगे फैन पीछे फैसला 20 कदम निकलो चल Jamatar window chingba third I consider asigi champions celebrate matab da lang consider asi studio Thoubal consider ni SIP lokendro chingba studio Thoubal consider asi lang asigi champions celebrate Rangi palan tharum andugi athoiba mithungi warol pibda Deputy Commissioner Anthem Subasna hai ganatanda chatpa Bharat Laibakta lairubana Bharat macha singna ngasi isana maningtamna lebak ngakchaba ngamlibani British ki sachan makhada matam sangna lairuba matungda kumda lising ama samapan niputare ki August 15 da ningtamba lebak ama oirakhi ningtamla matungda Bharat ki sambidan ama semlaga kumja lising ama samapan jangkhai gi ngasi numi January 13 ta chanaba hauki Thoubal District asi haukiba sahi khara asida hana leiramba mawongdagi yamna chaukhatpagi mami tare district asida leiriba tongan tongamba department sing district asigi tongan tongamba CSO sing club amadi miyamna amata oina chaminaduna district asibu chaukhatpagi manglomda changsinba ngamlibini haiba wafam mangna phongtokki haukiba sahi khara asida akoigi Thoubal District asisu hana leiramba mawongdagi yamna chaukhatpagi mami chaungna hujik tare District asida leiriba department sing amaga mating pangnaraga amasung mafam asida leiriba aikoigi club sing Mera Private sing CSO sing sila aikoigi district administration amasung masigi loina na chapminariba officing ga loina na chapminaraga ngasidi Thoubal District asisu aduki mate saukhatpagi lamjen da changsin dilakli ingsang bayai Thoubal District aikoigi phawraga chatiba Trans Asian Highway asi akoi hojik semba loisilakle masina pura fully aikoigi functional oirako matamdadi Thoubal ase aduki mate chaukhatpa mafam ama oirakani haina ina mayamda thamjage ngasidi sarkar gi war on drugs gi makhada Thoubal police na achauba daita ama lauraga ngasidi Thoubal District asi akoi tapna drug free zone ama oinaba honarakli amasung masi mai bakpa oigani haina su ai thamjari Adugi aroibada tharomgi athoiba mithung oikiba Deputy Commissioner amasung jila asigi Superintendent of Police Jogeshadra Hawijamna district asigi tongan department singta mathau tawriba khangalaba mathau masakhangba ne kuntra district asigi mingchat purakhiba Padma Shri Award ke Sanathoiba Sharma hanaki ningol chakawagi melada nga kg 19 putoktuna first takiba L Dinamani ngarangi March pasta mako mathang takraba contingent singda appreciation certificate amasung manamatum piduna kai khunaba utki